ꯑꯍꯥꯟꯕꯃꯛꯇꯗ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯑꯅꯧꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯆꯣꯉꯥꯃꯨ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯑꯏꯕꯅ ꯁꯥꯗꯣꯛꯄꯝ ꯕꯤꯖꯤꯠ ꯃꯉꯥꯡ꯫ ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯏꯕꯒꯤ ꯁꯛꯇꯥꯛ ꯋꯥꯔꯣꯜ ꯃꯇꯦꯛ ꯑꯃꯇꯪ ꯊꯝꯖꯔꯤ꯫ ꯁꯥꯗꯣꯛꯄꯝ ꯕꯤꯖꯤꯠ ꯃꯉꯥꯡ ꯃꯣꯡꯁꯥꯡꯒꯩ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯍꯤꯌꯥꯡꯒꯩ ꯊꯥꯒꯤ 19 ꯄꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯆꯩꯆꯠ ꯇꯥꯡ 3 ꯊꯥ 11 ꯁꯣꯛ 1958ꯗ ꯇꯥꯏꯕꯪ ꯈꯣꯡꯗꯥꯔꯛꯏ꯫ ꯑꯄꯣꯛꯄ ꯁꯥꯗꯣꯛꯄꯝ ꯗꯕꯂꯤ ꯃꯉꯥꯡ꯫ ꯑꯄꯣꯛꯄꯤ ꯁꯤꯡꯖꯃꯩ ꯋꯥꯏꯈꯣꯝ ꯂꯩꯀꯥꯏꯗꯒꯤ ꯈꯨꯌꯥꯝ ꯅꯤꯉꯣꯟ ꯁꯥꯗꯣꯛꯄꯝ ꯑꯣꯡꯕꯤ ꯒꯝꯚꯤꯅꯤ ꯂꯩꯃ ꯑꯅꯤꯒꯤ ꯃꯄꯥꯔꯤ ꯑꯍꯜꯅꯤ꯫ ꯁꯥꯗꯣꯛꯄꯝ ꯕꯤꯖꯤꯠ ꯃꯉꯥꯡ ꯃꯆꯤꯟ ꯃꯅꯥꯎ 4 ꯅꯨꯄꯥ 2 ꯅꯨꯄꯤ 2ꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯏꯕ ꯄꯥꯕ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅ ꯃꯍꯩꯔꯣꯏ ꯑꯉꯥꯡꯁꯤꯡꯒꯤ ꯃꯣꯅꯣꯂꯣꯒ ꯁꯩꯔꯦꯡ ꯏꯗꯨꯅ ꯁ꯭ꯀꯨꯜꯒꯤ ꯐꯪꯁꯟꯁꯤꯡꯗ ꯃꯅꯥ ꯃꯊꯨꯝ ꯐꯪꯂꯛꯈꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯂꯝ ꯄꯥꯏꯗꯨꯅ ꯏꯕꯅ ꯃꯊꯧ ꯑꯣꯏꯗꯨꯅ ꯂꯥꯛꯏ꯫ ꯀꯣꯂꯦꯖ ꯇꯝꯅ ꯇꯝꯅ ꯌꯨꯝꯒꯤ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯁꯦꯟꯊꯣꯛ ꯊꯕꯛ ꯇꯧꯔꯛꯏ꯫ ꯀꯨꯝꯖꯥ ꯁꯣꯛ 2019ꯗꯒꯤ ꯅꯣꯡꯆꯨꯞ ꯍꯔꯝ ꯈꯣꯖꯩꯂꯨꯞ ꯅꯍꯥꯈꯣꯜ ꯌꯨꯔꯦꯝꯕꯝꯗ ꯌꯥꯎꯗꯨꯅ ꯂꯥꯏꯠ ꯃꯦꯝꯕꯔ ꯑꯣꯏꯔꯛꯇꯨꯅ ꯍꯧꯖꯤꯛ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯊꯧ ꯄꯨꯖꯔꯤ꯫ ꯁꯦꯟꯊꯣꯛ ꯁꯤꯟꯐꯝ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯖꯔꯤ꯫ ꯁꯥꯗꯣꯛꯄꯝ ꯕꯤꯖꯤꯠ ꯃꯉꯥꯡ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯤ꯫ ꯑꯏꯕꯒꯤ ꯐꯣꯡꯈ꯭ꯔꯕ ꯂꯥꯏꯔꯤꯛꯁꯤꯡ꯫ ꯑꯍꯥꯟꯕꯗ ꯑꯩꯅ ꯂꯥꯟꯅ ꯂꯧꯔꯨꯔꯦ ꯋꯥꯔꯤ ꯃꯆꯥ 2012꯫ ꯑꯅꯤꯁꯨꯕꯗ ꯃꯈꯣꯏꯁꯨ ꯊꯋꯥꯏ ꯄꯥꯟꯕꯅꯤ ꯋꯥꯔꯤ ꯃꯆꯥ 2014꯫ ꯑꯍꯨꯝꯁꯨꯕꯗ ꯏꯆꯥꯆꯥ ꯏꯃꯥ ꯆꯠꯂꯦ ꯋꯥꯔꯤ ꯃꯆꯥ 2016꯫ ꯃꯔꯤꯁꯨꯕꯗ ꯍꯩꯔꯥꯡꯂꯩ ꯁꯩꯔꯦꯡ 2018꯫ ꯃꯉꯥꯁꯨꯕꯗ ꯅꯤꯡꯁꯤꯡꯍꯜꯂꯤ ꯈꯣꯡꯆꯠꯇꯨ ꯗꯦꯜꯂꯤ ꯂꯝꯀꯣꯏꯕ ꯋꯥꯔꯤ 2024꯫ ꯑꯏꯕꯒꯤ ꯐꯪꯂꯛꯈ꯭ꯔꯕ ꯃꯅꯥꯁꯤꯡ꯫ ꯑꯍꯥꯟꯕꯗ ꯑꯄꯨꯟꯕ ꯁꯤꯟꯊꯥꯂꯨꯞ ꯃꯅꯤꯄꯨꯔ ꯃꯌꯥꯏꯂꯣꯏꯁꯪ ꯁꯤꯡꯖꯃꯩꯅ ꯄꯤꯕ ꯁꯤꯟꯊꯥ ꯂꯤꯇꯔꯦꯔꯤ ꯑꯦꯋꯥꯔꯗ 2016꯫ ꯑꯅꯤꯁꯨꯕꯗ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯥꯏꯇꯔꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯄꯤꯕ ꯄꯆꯥ ꯃꯩꯇꯩ ꯂꯤꯇꯔꯦꯔꯤ ꯑꯦꯋꯥꯔꯗ 2019꯫ ꯑꯍꯨꯝꯁꯨꯕꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯏꯟꯗꯤꯖꯤꯅꯁ ꯋꯦꯜꯐꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯄꯤꯕ ꯗꯤ ꯂꯤꯇꯔꯦꯔꯤ ꯑꯦꯋꯥꯔꯗ ꯐꯣꯔ ꯏꯟꯗꯤꯖꯤꯅꯁ ꯑꯦꯟড ꯑꯦꯊꯅꯤꯛ 2018꯫ ꯃꯔꯤꯁꯨꯕꯗ ꯚꯥꯔꯇꯤꯌꯥ ꯗꯂꯤꯠ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯖꯔꯣꯗꯥ ꯗꯤꯜꯂꯤꯅ ꯄꯤꯕ ꯗꯥꯛꯇꯔ ꯑꯝꯕꯦꯗꯀꯔ ꯐꯦꯂꯣꯁꯤꯞ ꯔꯥꯁꯇ꯭ꯔꯤꯌꯥ ꯁꯝꯃꯥꯟ 2019꯫ ꯍꯧꯖꯤꯛ ꯏꯕꯒꯤ ꯈꯣꯡꯆꯠꯅꯨꯡꯗ ꯅꯣꯚꯦꯜ ꯑꯃ ꯈꯨꯠ ꯊꯥꯖꯔꯤ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯆꯣꯉꯥꯃꯨ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯩ ꯉꯁꯤꯗꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃ ꯌꯥꯎꯕ ꯆꯠꯆꯔꯨꯈꯤꯒꯦ ꯏꯃꯥ꯫ ꯀꯔꯤꯅꯣ ꯅꯨꯄꯥ ꯃꯆꯥ ꯅꯍꯥꯟ ꯃꯈꯩꯁꯨ ꯏꯃꯥꯗ ꯀꯔꯤꯃꯇ ꯍꯥꯏꯕ ꯇꯧꯗꯅ ꯉꯁꯤ ꯍꯦꯛꯇ? ꯏꯃꯥ, ꯑꯩꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯗ ꯏꯀꯥꯎ ꯍꯦꯛ ꯀꯥꯎꯊꯣꯛꯂꯨꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯐꯔꯦꯅꯦ, ꯑꯗꯨꯕꯨ ꯀꯔꯤ ꯂꯝꯗꯅꯣ ꯍꯥꯏꯕꯅꯤ? ꯑꯇꯩꯗ ꯅꯠꯇꯦꯗ, ꯌꯥꯝꯅ ꯅꯛꯄ ꯃꯐꯝꯗꯅꯤ, ꯑꯁꯥꯝꯗꯅꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯆꯠꯂꯝꯗꯥꯏꯁꯤꯗ ꯍꯦꯛꯇ ꯃꯔꯥꯡ ꯃꯔꯥꯡ꯫ ꯏꯃꯥ, ꯌꯥꯝꯅ ꯐꯕ ꯊꯕꯛꯅꯤ, ꯚꯥꯔꯠ ꯄꯨꯝꯕꯒꯤꯅꯤ꯫ ꯅꯣꯔꯊ ꯏꯁꯠꯀꯤ ꯑꯣꯏꯅꯗꯤ ꯁꯦꯟꯇꯔ ꯑꯁꯥꯝꯅ ꯄꯤ꯫ ꯇꯦꯖꯄꯨꯔꯗꯅꯤ ꯑꯩꯈꯣꯏꯅ ꯊꯨꯡꯂꯨꯒꯗꯧꯔꯤꯕꯁꯤ꯫ ꯅꯈꯣꯏꯕꯨ ꯃꯤ ꯀꯌꯥꯅꯣ? ꯑꯩꯈꯣꯏ 3꯫ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯄꯨꯟꯅ ꯒꯥꯔꯤ ꯑꯃꯗ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏ 3ꯅ ꯔꯥꯖꯙꯥꯅꯤ ꯇ꯭ꯔꯦꯚꯦꯟꯗꯅꯤ꯫ ꯅꯆꯥꯒꯤ ꯄꯨꯕ ꯌꯥꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯃꯨꯛꯇ ꯐ꯭ꯔꯤ ꯀꯦꯁꯇ ꯍꯥꯞꯆꯤꯟꯕꯤꯌꯨ꯫ ꯅꯨꯡꯁꯤꯔꯕꯤ ꯑꯩꯒꯤ ꯆꯣꯉꯥꯃꯨ, ꯋꯥꯔꯧꯒꯅꯨ, ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯁꯦ ꯆꯥꯔꯨ ꯂꯥꯎ꯫ ꯃꯔꯨꯞ ꯅꯨꯄꯥ ꯃꯆꯥ, ꯅꯪꯒꯤ ꯆꯣꯉꯥꯃꯨ ꯑꯅꯤꯁꯤ ꯆꯦꯡ ꯍꯦꯛ ꯆꯥꯏꯕꯒ ꯀꯌꯥꯗ ꯍꯔꯥꯎꯅ ꯄꯨꯟꯗꯨꯅ ꯆꯥꯔꯤꯕ? ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯅ ꯑꯩꯒꯤꯗꯤ ꯊꯋꯥꯏꯅꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯥꯅ ꯅꯤꯡꯖꯕ ꯊꯨꯡꯖꯕ ꯑꯣꯏꯌꯨꯀꯣ꯫ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ꯫ ꯆꯦꯡ ꯈꯨꯟꯗꯨꯅ ꯆꯥꯔꯝꯕ ꯆꯣꯉꯥꯃꯨ ꯆꯦꯡ ꯆꯥꯕ ꯇꯣꯛ
ꯃꯤꯠ ꯏꯔꯥ ꯆꯦꯟ ꯃꯉꯛ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯤꯐꯝ ꯍꯣꯡꯗꯅ ꯌꯦꯡꯂꯤ. ꯄꯣꯞ ꯊꯥꯗꯩ ꯐ꯭ꯔꯤ ꯀ꯭ꯔꯦꯁ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯤꯆꯥꯅꯩ. ꯏꯃꯥ ꯆꯦꯡ ꯈꯤꯇ. ꯀꯔꯤꯅꯣ ꯏꯃꯥꯒꯤ ꯅꯤꯄꯥ ꯃꯆꯥ ꯂꯥꯡꯐꯩ ꯆꯠꯂꯝꯗꯥꯏꯁꯤꯗ. ꯁꯦ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯑꯅꯤ, ꯑꯩꯅ ꯊꯥꯔꯤꯕ ꯆꯦꯡꯁꯤ ꯆꯥꯔꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒꯅꯨ. ꯑꯩ ꯀꯨꯏꯅ ꯃꯐꯝ ꯀꯩꯗꯁꯨ ꯂꯩꯔꯣꯏ. ꯃꯤꯔꯣꯟ ꯈꯪꯂꯕꯒꯨꯝ ꯆꯣꯉꯥ ꯂꯥꯕ ꯑꯃꯣꯝ ꯑꯅꯤꯗꯣ ꯅꯤꯄꯥ ꯃꯆꯥꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯆꯥꯁꯨ ꯆꯥꯗ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯂꯩꯈ꯭ꯔꯦ. ꯀꯥꯏꯅꯔꯝꯗꯥꯏ ꯃꯇꯝ ꯌꯧꯔꯛꯂꯕ ꯉꯥꯏꯍꯥꯛꯀꯤ ꯃꯤꯀꯨꯞꯇ ꯃꯃꯣꯟ ꯅꯣꯛꯈꯤꯕ ꯀꯅꯥꯕꯨ ꯌꯥꯎꯈꯤꯕꯒꯦ? ꯏꯉꯥ ꯏꯉꯦꯟꯒꯤ ꯇꯣꯔꯕꯥꯟ ꯄꯥꯅ ꯆꯦꯜꯂꯤꯕ ꯏꯆꯦꯜꯒꯨꯝ ꯀꯣꯏꯔꯥꯎꯅꯔꯕ ꯃꯤꯁꯅꯥ ꯃꯔꯤꯗꯒꯤ ꯂꯩꯃꯥꯏꯊꯛꯇ ꯅꯣꯡ ꯆꯨꯔꯛꯈꯤ. ꯅꯈꯣꯏ ꯑꯅꯤ ꯑꯩꯒꯤ ꯍꯤꯡꯈꯣꯜ ꯉꯥꯛꯂꯝꯃꯨꯀꯣ. ꯄꯨꯡꯁꯤꯁꯨ 7 ꯌꯧꯔ ꯃꯥꯜꯂꯦ. ꯃꯌꯥꯝꯅꯗꯤ ꯁꯥꯎꯅꯤꯡꯂꯝꯂꯒꯅꯤ. ꯂꯦꯡꯉꯁꯤ. ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯂꯝꯕ, ꯆꯦꯡ ꯆꯥꯗꯨꯅ ꯁꯨꯃꯥꯡ ꯐꯧꯁꯨꯈꯣꯡꯗ ꯆꯥꯛꯇꯥꯔꯝꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ. ꯍꯣꯏꯅꯦ, ꯃꯃꯥ ꯅꯪꯅ ꯊꯥꯔꯤꯕ ꯆꯦꯡꯁꯤ ꯅꯣꯡꯃꯗꯁꯨ ꯄꯥꯏꯔꯛꯇꯨꯅ ꯆꯥꯈꯤꯗ꯭ꯔꯦ. ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ. ꯀ꯭ꯋꯥꯛ ꯀ꯭ꯋꯥꯛ ꯀ꯭ꯋꯥꯛ. ꯃꯆꯨꯗꯤ ꯌꯥꯝꯅ ꯃꯥꯟꯅꯩ, ꯑꯗꯨꯕꯨ ꯈꯣꯟꯖꯦꯜꯁꯤꯗꯤ ꯀ꯭ꯋꯥꯛꯀꯤ ꯈꯣꯟꯖꯦꯜꯅꯤ. ꯃꯔꯨꯞ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯂꯩꯕꯁꯤ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦ. ꯃꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯂꯦꯞꯄꯒꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯂꯪꯐꯩ ꯈꯣꯡꯆꯠ ꯑꯁꯤꯗ ꯀꯅꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯝꯂꯣꯏ. ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ. ꯀꯔꯤꯒꯤꯅꯣ ꯃꯔꯨꯞ ꯅꯪꯅ ꯎꯪꯗꯨꯅꯇ ꯂꯩꯔꯤꯕ? ꯍꯣꯡꯅꯐꯝ ꯂꯝꯗꯝꯗ ꯂꯩꯍꯧꯔꯤꯕ ꯃꯔꯨꯞ ꯑꯅꯤꯗꯨꯒꯤꯅꯤ. ꯍꯥꯡꯂꯕ ꯅꯣꯡꯕꯨꯗꯣꯟ ꯊꯛꯇ ꯃꯅꯤꯡ ꯇꯝꯅ ꯄꯥꯏꯔꯤꯕ ꯆꯦꯛꯂꯥ ꯁꯪꯒꯨꯁꯤꯡ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ꯭ꯔꯥ? ꯅꯈꯣꯏꯁꯤꯡꯁꯦ ꯎꯔꯨꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ. ꯍꯌꯦꯡꯗꯤ ꯏꯟꯇꯔꯚ꯭ꯌꯨꯅꯤ. ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯤ ꯑꯗꯨꯒ ꯄꯣꯊꯥꯔꯨꯔꯁꯤ. ꯂꯥꯡꯐꯩ ꯆꯥꯆꯥ ꯍꯥꯏꯗꯨꯅꯤ. ꯄꯪꯍꯥꯎꯗ ꯍꯥꯎꯏ. ꯃꯍꯩ ꯂꯥꯡꯗꯨꯅ ꯄꯪꯆꯥ ꯆꯥꯅꯩ. ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯆꯥꯅꯤꯡꯂꯨꯗ꯭ꯔꯤꯕ? ꯇꯨꯝꯕ ꯌꯥꯗꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜꯗ. ꯃꯔꯨꯞ ꯅꯨꯄꯥ ꯃꯆꯥ, ꯅꯪꯒ ꯑꯆꯧꯕꯒꯗꯤ ꯁꯦꯂꯦꯛꯁꯟ ꯇꯧꯔꯦ. ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ. ꯑꯩꯈꯣꯏ ꯇꯔꯨꯛꯀꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯅꯤ ꯈꯜꯂꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯂꯕꯅꯤ. ꯁꯦꯂꯦꯛꯁꯟ ꯐꯪꯗꯕ ꯑꯩꯈꯣꯏꯒꯤꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ. ꯅꯈꯣꯏ ꯑꯅꯤꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯁꯤꯗ ꯉꯥ ꯑꯃꯗꯤ ꯆꯥꯊꯣꯛꯁꯤ. ꯑꯆꯧꯕꯒ ꯑꯩꯒꯗꯤ ꯖꯣꯏꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯊꯣꯛꯂꯛꯄ ꯇꯥꯔꯦ. ꯃꯔꯨꯞꯁꯤꯡꯅ ꯐꯅꯅꯕ ꯍꯥꯏꯔꯝꯃꯨ. ꯑꯗꯨꯒ ꯑꯩꯒꯤ ꯆꯣꯉꯥꯃꯨ ꯑꯅꯤꯗꯨꯕꯨ ꯆꯦꯡ ꯊꯥꯕ ꯀꯥꯎꯕꯤꯒꯅꯨ. ꯅꯤꯡꯁꯤꯡꯂꯛꯏ ꯇꯝꯕꯤꯔꯝꯃꯨ. ꯅꯤꯄꯥ ꯃꯆꯥ, ꯑꯩꯈꯣꯏ ꯑꯅꯤꯗ ꯉꯥꯏꯔꯕ ꯃꯇꯝꯁꯤꯗ ꯅꯪꯅ ꯋꯥ ꯉꯥꯡꯗꯅ ꯃꯌꯥꯝ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯄꯪꯂꯥꯡ ꯂꯥꯡꯏ. ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯀꯔꯤꯅꯣ ꯈꯔꯗꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯁꯤ ꯀꯩꯗꯧꯕꯒꯦ? ꯈꯪꯗꯦ ꯑꯆꯧꯕ, ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏ. ꯊꯣꯛꯈꯤꯕ ꯃꯈꯣꯏ ꯃꯔꯤꯗꯁꯨ ꯑꯗꯨꯛ ꯐꯖꯅ ꯁꯤꯟꯅꯈꯤꯕꯗꯨꯅꯤ. ꯑꯩꯈꯣই ꯑꯅꯤꯁꯨ ꯖꯣꯏꯟ ꯇꯧꯔꯝꯂꯒ ꯑꯗꯨꯃꯨꯛ ꯊꯣꯛꯂꯨꯈꯤꯒꯗꯅꯤꯗꯅ. ꯑꯩꯈꯣꯏꯅ ꯂꯩꯒꯦ ꯍꯥꯏꯅ ꯂꯩꯔꯕꯗ ꯅꯨꯃꯤꯠ 6 ꯃꯉꯥꯏ. ꯍꯩꯃꯥ, ꯏꯆꯥ ꯌꯧꯔꯛꯂꯦꯗꯅ. ꯉꯥꯏꯈꯣ, ꯃꯩ ꯑꯣꯛꯈꯤꯁꯤ. ꯏꯃꯥ, ꯆꯦꯡ ꯈꯤꯇ ꯄꯤꯕꯤꯔꯛꯎ. ꯐꯧꯁꯨꯈꯣꯡ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯅꯍꯥꯛꯀꯤ ꯃꯇꯝꯕꯥꯛꯇ ꯑꯋꯥ ꯄꯣꯊꯥꯖꯔꯤꯕ ꯎꯆꯦꯛ ꯁꯪꯒꯨ ꯅꯈꯣꯏꯁꯤꯡꯗꯒꯤ ꯅꯔꯛꯇꯨꯗ ꯌꯥꯎꯔꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯒꯤ ꯃꯔꯨꯞ ꯑꯅꯤ. ꯂꯥꯛꯂꯣ ꯆꯣꯉꯥꯃꯨ ꯂꯥ. ꯁꯦ ꯅꯕꯨꯛ ꯊꯟꯅ ꯆꯥꯔꯣ. ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯋꯥꯔꯧ ꯃꯤꯠꯌꯦꯡ ꯊꯝꯂꯤꯕ? ꯃꯇꯝ ꯈꯔꯗꯪ ꯅꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨꯕꯒꯤ ꯋꯥꯔꯧꯔꯤꯕ꯭ꯔꯥ? ꯁꯦ ꯆꯥꯈꯣ. ꯁꯦ. ꯏꯃꯥꯗꯤ ꯄꯨꯡꯉꯛ ꯉꯛꯂꯦ. ꯅꯪꯅ ꯊꯥꯔꯒꯗꯤ ꯆꯥꯔꯤ. ꯑꯩꯈꯣꯏꯅ ꯊꯥꯕ ꯃꯇꯝꯗꯗꯤ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯈꯨꯟꯗꯨꯅ ꯆꯥꯗꯦ. ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦꯀꯣ. ꯖꯦꯠ ꯑꯣꯏꯗ ꯇꯣꯡꯂꯤꯕ ꯂꯦꯡꯖꯨꯝ ꯃꯊꯛꯀꯤ ꯅꯥꯛ ꯌꯦꯠꯅ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯀꯌꯥꯗ ꯄꯦꯟꯖꯕ. ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯛ ꯆꯠꯈꯤꯒꯗ꯭ꯔꯥ? ꯑꯩꯒ ꯃꯔꯨꯞ ꯑꯅꯤꯒ ꯀꯥꯏꯅꯕ ꯈꯛ ꯉꯝꯂꯣꯏ. ꯃꯃꯥ, ꯅꯆꯥꯅ ꯑꯃꯨꯛ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯅ ꯀꯩꯗꯧꯉꯩꯅꯣꯅꯦ? ꯀꯔꯤꯅꯣꯗ ꯃꯣꯏ ꯄꯥꯕꯨꯡ, ꯅꯆꯥꯒꯤ ꯈꯣꯡꯁꯥꯟꯒꯗꯕ ꯃꯇꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯕꯁꯤꯕꯣ? ꯀꯔꯤꯅꯣ ꯃꯃꯥ, ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯊꯧꯅꯤꯅꯦ, ꯃꯊꯧ.
ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯁꯨ ꯃꯃꯥꯒꯤ ꯃꯊꯧ ꯃꯄꯥꯒꯤ ꯃꯊꯧ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯕ꯭ꯔꯥ? ꯃꯣꯏ ꯄꯥꯕꯨꯡꯁꯤ ꯂꯥꯏꯔꯤꯛꯇꯤ ꯌꯥꯝꯅ ꯍꯩꯔꯕꯁꯨ ꯂꯥꯏꯁꯨ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥ ꯅꯨꯄꯤ ꯔꯥꯏꯠ ꯆꯞ ꯃꯥꯟꯅꯔꯕꯅꯦ, ꯃꯥꯟꯅꯔꯕ꯫ ꯃꯃꯥ, ꯅꯪꯒ ꯋꯥ ꯉꯥꯡꯅꯕꯁꯤ ꯑꯩ ꯅꯠꯇꯦ, ꯅꯨꯄꯥ ꯃꯆꯥꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯈꯤꯕꯒꯦ? ꯃꯃꯥꯟꯅꯕ ꯈꯔ ꯂꯥꯛꯂꯝꯕꯅꯤ ꯑꯗꯨꯒ ꯊꯣꯛꯈꯤꯕꯅꯤ꯫ ꯆꯦꯛ 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 ꯆꯦꯛ꯫ ꯍꯩꯅꯧ ꯃꯇꯣꯟꯁꯤꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅ ꯈꯣꯡꯉꯤꯗ, ꯁꯦ ꯁꯦ ꯆꯥꯔꯨ ꯂꯥꯎ꯫ ꯑꯩ ꯅꯈꯣꯏ ꯑꯅꯤꯒ ꯑꯃꯨꯛ ꯂꯥꯞꯊꯣꯛꯅꯒꯗꯧꯔꯦ꯫ ꯑꯩꯅ ꯌꯨꯝꯁꯤꯗꯒꯤ ꯊꯥꯞꯅ ꯂꯩꯈꯤꯕ ꯇꯥꯔꯁꯨ ꯑꯩꯒꯤ ꯌꯨꯝꯁꯤꯕꯨꯗꯤ ꯅꯈꯣꯏ ꯑꯅꯤꯗ ꯁꯤꯟꯅꯔꯤꯕꯁꯤꯅꯤ꯫ ꯀꯔꯤꯒꯤ ꯅꯈꯣꯏꯅ ꯆꯦꯡ ꯃꯔꯨ ꯄꯨꯟꯅ ꯆꯥꯕ ꯂꯦꯞꯈꯤꯕ? ꯆꯥꯔꯣ ꯆꯥꯔꯣ, ꯑꯩ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯀꯥꯎꯕ ꯂꯩꯇꯦ꯫ ꯀꯪꯕ ꯅꯥꯏꯗꯅ ꯆꯦꯟꯊꯔꯛꯂꯤꯕ ꯃꯤꯂꯨꯒꯤ ꯏꯐꯨꯠ ꯆꯣꯉꯥꯃꯨ ꯑꯅꯤꯗꯣ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ, ꯑꯃꯗ ꯑꯃꯨꯛ ꯌꯦꯡ, ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯨꯞ ꯅꯤꯄꯥ ꯃꯆꯥꯗ ꯑꯃꯨꯛ ꯌꯦꯡꯖ꯫ ꯑꯩꯗꯤ ꯃꯊꯛꯇ ꯑꯣꯏꯅ ꯆꯠꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯗꯕꯗꯨꯗ꯫ ꯑꯆꯧꯕ, ꯌꯥꯝꯅ ꯂꯥꯞꯄꯁꯨ ꯅꯠꯇꯕꯗꯨꯗ ꯃꯈꯥ ꯆꯠꯄꯅ ꯄꯩꯁꯥꯁꯨ ꯈꯔ ꯍꯟꯊꯕ, ꯂꯝꯁꯨ ꯁꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ? ꯅꯪꯅ ꯌꯥꯝꯅ ꯂꯥꯟꯅ ꯈꯜꯂꯕ꯭ꯔꯥ? ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ꯫ ꯈꯣꯡꯁꯥꯟꯒꯗꯕꯗꯤ ꯍꯌꯦꯡꯅꯤ, ꯉꯟꯅ ꯍꯧꯕ ꯇꯥꯟꯅꯁꯤ꯫ ꯏꯃꯥꯒꯤ ꯅꯤꯄꯥ ꯃꯆꯥ, ꯏꯃꯥꯅ ꯂꯣꯏꯁꯤꯜꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯤ ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯌꯦꯡꯉꯨ꯫ ꯐꯅꯤ ꯏꯃꯥ꯫ ꯃꯔꯨꯞ, ꯉꯁꯤ ꯃꯉꯥꯏꯔꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯨꯟꯅ ꯇꯦꯖꯄꯨꯔꯗ ꯂꯩꯃꯤꯟꯅꯒꯗꯕꯁꯤ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯒꯤ ꯄꯣꯁꯇꯤꯡ ꯃꯐꯝꯗ ꯆꯠꯂꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤ ꯃꯥꯔꯀꯦꯇꯤꯡ ꯇꯧꯔꯨꯁꯤ꯫ ꯃꯔꯨꯞ ꯅꯤꯄꯥ ꯃꯆꯥ, ꯅꯪꯒꯤ ꯋꯥꯈꯜꯗꯨ ꯌꯥꯝꯅ ꯐꯖꯩ꯫ ꯃꯐꯝꯁꯤꯅ ꯄꯇꯥꯟ ꯕꯖꯥꯔ ꯑꯣꯏꯔ ꯃꯥꯟꯅꯦ꯫ ꯃꯦꯀ꯭ꯔꯦꯟ ꯑꯇꯦꯛꯄꯁꯤ ꯀꯦꯖꯤ ꯇꯪꯈꯥꯏ ꯑꯁꯦꯡꯕ ꯂꯧꯈ꯭ꯔꯁꯤ꯫ ꯒꯅꯦꯁꯄꯨꯔꯤ ꯇꯥꯟꯅ ꯊꯧ꯫ ꯑꯆꯧꯕ ꯐꯦꯟꯁꯤ ꯕꯖꯥꯔꯗꯁꯨ ꯑꯃꯨꯛꯇꯪ ꯌꯧꯁꯤꯜꯂꯝꯁꯤ꯫ ꯉꯁꯤꯗꯤ ꯃꯔꯨꯞ ꯑꯆꯧꯕꯅ ꯃꯌꯥꯏꯕꯤꯔꯣ? ꯅꯠꯇꯦ ꯅꯠꯇꯦ, ꯃꯔꯨꯞ ꯅꯤꯄꯥ ꯃꯆꯥꯅ ꯍꯦꯟꯅ ꯍꯩꯒꯅꯤ꯫ ꯑꯩꯗꯤ ꯉꯥ ꯊꯣꯡꯕꯁꯤ ꯑꯃꯨꯛꯇ ꯊꯣꯡꯗ꯭ꯔꯤꯕꯅꯤ꯫ ꯁꯣꯏꯔꯒ ꯉꯥ ꯃꯥꯡꯕꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯃꯨꯖꯩ꯫ ꯍꯩꯕ ꯍꯩꯇꯕ ꯊꯣꯡꯕ ꯇꯥꯔꯦ꯫ ꯃꯔꯨꯞ ꯑꯆꯧꯕ ꯁꯣꯏꯔꯗꯤ ꯍꯥꯎꯇꯦ ꯍꯥꯏꯔꯕꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯉꯁꯤꯗꯤ ꯍꯛꯆꯥꯡꯁꯤ ꯋꯥꯕꯅ ꯄꯣꯞ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨꯅꯤ꯫ ꯃꯔꯨꯞ ꯅꯤꯄꯥ ꯃꯆꯥ, ꯑꯩꯗꯤ ꯀꯣꯜꯀꯇꯥꯗ ꯇꯥꯔꯒꯁꯨ ꯇꯦꯂꯤꯐꯣꯟꯗꯤ ꯇꯣꯏꯅ ꯄꯥꯎ ꯐꯥꯎꯅꯁꯤ꯫ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯨ ꯌꯧꯔꯛꯂꯦ, ꯑꯩ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯇꯥꯔꯦ꯫ ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨꯅꯤ, ꯃꯐꯝꯁꯤꯗ ꯇꯥꯕ ꯐꯪꯂꯤꯕꯁꯤ꯫ ꯆꯠꯂꯨꯈꯤꯒꯦ꯫ ꯁꯣꯏꯗ ꯉꯥꯝꯗꯅ ꯌꯧꯕ ꯑꯣꯏꯌꯨ꯫ ꯃꯩꯇꯩ ꯃꯆꯥ ꯀꯌꯥꯁꯨ ꯗꯤꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯌꯥꯎꯔꯤ, ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥ ꯐꯪꯅꯗꯦ ꯃꯥꯒꯤ꯫ ꯉꯁꯤꯗꯤ ꯁꯨꯇꯤ ꯅꯨꯃꯤꯠꯅꯤ, ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯃꯥꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯦꯝꯅꯔꯤ꯫ ꯋꯥꯈꯜꯁꯦ ꯉꯥꯏꯍꯥꯛꯇꯗꯤ ꯄꯣꯊꯥꯕ ꯐꯪꯂꯒꯅꯤ꯫ ꯁꯥꯔ, ꯕ꯭ꯔꯦꯛꯐꯥꯁ ꯂꯩꯖꯔꯦ꯫ ꯌꯥꯔꯦ ꯊꯝꯃꯣ꯫ ꯉꯥꯏꯈꯣ ꯕꯍꯥꯗꯨꯔ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯁꯥꯔ? ꯅꯪꯅ ꯄꯨꯊꯣꯔꯛꯂꯤꯕ ꯕ꯭ꯔꯦꯗ ꯑꯁꯤ ꯀꯗꯣꯝꯗꯒꯤꯅꯣ? ꯁꯥꯔꯒꯤ ꯀ꯭ꯋꯥꯇꯔꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯆꯥꯝꯃꯔꯤꯒ ꯁꯨꯞꯅ ꯃꯔꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯄꯤꯔꯛꯄꯅꯤ꯫ ꯃꯁꯤꯕꯨ ꯃꯩꯇꯩꯁꯨ ꯃꯥꯜꯂꯤ, ꯑꯁꯥꯃꯤꯁꯨ ꯃꯥꯟꯕꯒꯨꯝ ꯇꯧꯏ꯫ ꯁꯥꯔ ꯈꯥꯁꯤꯅꯤ꯫ ꯅꯍꯥꯟ ꯅꯣꯡꯃ ꯍꯥꯃꯦꯡ ꯊꯣꯡꯕ ꯁꯥꯔꯅ ꯍꯥꯎꯏ ꯍꯥꯏꯈꯤꯕꯗꯣ ꯃꯍꯥꯛꯅ ꯄꯤꯔꯛꯄꯅꯤ꯫ ꯃꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯕ? ꯅꯨꯄꯤ ꯉꯥꯛꯇ ꯃꯥꯜꯂꯤ, ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯁꯨꯏ꯫ ꯁꯥꯔ ꯀꯔꯤ ꯇꯧꯕ ꯌꯥꯎꯕꯒꯦ? ꯆꯨꯝꯅ ꯁꯨꯝ ꯍꯪꯕꯅꯤꯗ꯫ ꯁꯥꯔ ꯎꯊꯛꯇ ꯇꯣꯏꯅ ꯇꯣꯏꯅ ꯌꯦꯡꯏ꯫ ꯒꯥꯔꯤ ꯇꯣꯡꯕꯗꯁꯨ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯑꯁꯨꯝ ꯃꯤꯠꯌꯦꯡ ꯊꯝꯃꯤ꯫ ꯕꯍꯥꯗꯨꯔ, ꯃꯔꯝ ꯌꯥꯝꯅ ꯂꯩ꯫ ꯂꯛꯁꯃꯤꯅ ꯁꯥꯔꯁꯦ ꯄꯥꯈꯪꯂ ꯍꯪꯏ꯫ ꯂꯛꯁꯃꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒ ꯊꯪꯅꯕ ꯀ꯭ꯋꯥꯇꯔꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤ ꯑꯗꯨꯅꯤ꯫ ꯕꯍꯥꯗꯨꯔ, ꯑꯩꯅꯤꯅꯦ, ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ꯫ ꯅꯈꯣꯏꯒꯤ ꯁꯥꯔ ꯂꯩꯕ꯭ꯔꯥ? ꯂꯩ, ꯌꯥꯅꯤ, ꯀꯧꯊꯣꯛꯆꯔꯛꯀꯦ꯫ ꯅꯪꯒꯤ ꯃꯤꯡꯗꯨꯕꯨ ꯂꯛꯁꯃꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯃꯥꯅꯤ꯫ ꯑꯩ ꯇꯥꯃꯣꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯒꯦ ꯂꯥꯛꯄꯅꯤ꯫ ꯍꯥꯏꯌꯨ ꯇꯥꯁꯤꯅꯦ꯫ ꯇꯥꯃꯣꯁꯦ ꯃꯅꯤꯄꯨꯔꯒꯤ ꯀꯔꯝꯕ ꯃꯐꯝꯗꯒꯤꯅꯣ? ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯌꯥꯝꯅ ꯐꯔꯦ ꯇꯥꯃꯣ, ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯖꯒꯦ꯫ ꯑꯩꯅ ꯆꯍꯤ 12, 13 ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯝꯐꯥꯜꯗꯒꯤ ꯁꯤꯂꯣꯡꯗ
ꯄꯣꯁ ꯃꯥꯁꯇꯔ ꯑꯣꯏꯕ ꯑꯪꯀꯜ ꯁꯅꯥꯍꯟ ꯀꯧꯕ ꯑꯃ ꯄꯣꯁꯇꯤꯡ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤ ꯕꯣꯔ ꯈꯨꯔꯨꯝꯕ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯄꯨꯕꯤ꯫ ꯃꯐꯝꯗꯨ ꯇꯁꯦꯡꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯂꯩꯗ ꯂꯩꯔꯕꯣꯏ ꯈꯜꯂꯤ꯫ ꯃꯐꯝ ꯑꯗꯨ ꯑꯅꯤꯔꯛ ꯍꯟꯈꯤꯗ꯭ꯔꯦ꯫ ꯑꯪꯀꯜ ꯁꯅꯥꯍꯟꯁꯨ ꯌꯥꯝꯅ ꯐꯩ, ꯑꯗꯨꯒ ꯑꯟꯇꯤꯁꯨ ꯌꯥꯝꯅ ꯐꯩ꯫ ꯑꯪꯀꯜꯗꯨꯒꯤ ꯁꯨꯇꯤ ꯊꯥ ꯑꯃ ꯑꯗꯨ ꯑꯩꯁꯨ ꯑꯗꯨꯝ ꯂꯩꯊꯣꯛꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯊꯥ ꯐꯥꯗꯕ ꯈꯣꯡꯆꯠ ꯑꯅꯤ ꯑꯃꯒ ꯑꯍꯨꯝꯂꯛꯇꯤ ꯁꯨꯔꯦ ꯃꯗꯨꯗ ꯊꯦꯡꯅꯈꯤꯕ ꯀꯩꯕꯨꯜ ꯂꯝꯖꯥꯎꯒꯤ ꯁꯉꯥꯏꯒꯤ ꯐꯖꯕ, ꯎꯈ꯭ꯔꯨꯜꯒꯤ ꯁꯤꯔꯣꯏ ꯂꯤꯂꯤ, ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯅꯤꯡꯊꯤꯔꯕ ꯌꯦꯡꯕꯒꯤ ꯃꯤꯐꯝ ꯍꯣꯡꯗ꯭ꯔꯕ ꯏꯄꯥꯛ, ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯣꯏꯔꯥꯡ ꯂꯥꯏ ꯍꯔꯥꯎꯕ, ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯖꯒꯣꯏ ꯈꯨꯊꯦꯛ ꯑꯃꯗꯤ ꯂꯩꯃ ꯖꯒꯣꯏ, ꯏꯟꯖꯥꯡꯗ ꯍꯥꯏꯔꯒꯅ ꯏꯔꯣꯟꯕ, ꯎꯇꯤ, ꯆꯒꯦꯝꯄꯣꯝꯕ, ꯀꯥꯡꯁꯣꯏ ꯊꯣꯡꯕ ꯉꯁꯤ ꯐꯥꯎꯕ ꯅꯤꯡꯁꯤꯡ ꯍꯦꯟꯖꯥꯡ ꯑꯣꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯒꯤ ꯑꯔꯣꯏꯕꯒꯤ ꯃꯅꯤꯄꯨꯔ ꯈꯣꯡꯆꯠ ꯑꯗꯨꯗꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯆꯍꯤꯗꯨꯃꯛꯇꯗ ꯑꯪꯀꯜꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯟꯇꯤꯗꯤ ꯃꯔꯛ ꯃꯔꯛꯇ ꯁꯤꯂꯣꯡꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯅ ꯃꯅꯤꯄꯨꯔ ꯊꯣꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯇꯥꯟꯖꯥ ꯑꯃ ꯐꯥꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯇꯥꯃꯣ, ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤ ꯈꯨꯔꯨꯝꯕꯗꯤ ꯑꯃꯨꯛꯇꯪꯗꯤ ꯆꯠꯅꯤꯡꯉꯤ, ꯑꯃꯨꯛꯇ ꯄꯨꯕꯤꯌꯨ꯫ ꯏꯝꯐꯥꯜꯒꯤ ꯑꯟꯇꯤꯗꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ꯭ꯔꯥ? ꯃꯗꯨ ꯆꯞ ꯆꯥꯕ ꯑꯩ ꯈꯪꯈꯤꯗ꯭ꯔꯦ꯫ ꯂꯛꯁꯃꯤ, ꯅꯪꯗꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟꯁꯨ ꯌꯥꯝꯅ ꯁꯦꯡꯅ ꯊꯣꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯒꯤ ꯃꯅꯤꯄꯨꯔꯤ ꯈꯣꯡꯆꯠꯁꯤꯡ ꯑꯗꯨꯗ ꯈꯪꯂꯛꯈꯤꯕ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ? ꯇꯥꯃꯣ, ꯁꯤꯂꯣꯡꯁꯤꯗꯤ ꯃꯩꯇꯩ ꯃꯆꯥ ꯌꯥꯝꯅ ꯂꯩ, ꯑꯗꯨꯒꯤꯁꯨ ꯑꯗꯨꯝ ꯈꯪꯕꯅꯤꯗ꯫ ꯇꯥꯃꯣ, ꯑꯩ ꯆꯠꯂꯒꯦ, ꯀꯣꯟꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯁꯤ꯫ ꯁꯥꯔ, ꯂꯛꯁꯃꯤ ꯌꯥꯝꯅ ꯐꯕꯅꯤ, ꯉꯁꯤ ꯁꯥꯔꯒ ꯃꯦꯔꯦꯖ ꯇꯧꯔꯁꯤ, ꯃꯥꯁꯨ ꯁꯥꯔꯕꯨ ꯍꯪꯗꯨꯅꯇ ꯂꯩꯕꯅꯤ꯫ ꯕꯍꯥꯗꯨꯔ, ꯄꯨꯡꯁꯨ 7 ꯍꯦꯜꯂꯦ, ꯁꯥꯔ ꯂꯧꯕ ꯒꯥꯔꯤꯁꯨ ꯂꯥꯛꯂꯦ꯫ ꯁꯥꯔꯅ ꯕꯥꯠꯔꯨꯝꯗ ꯆꯪꯂꯤꯉꯩꯗ ꯆꯥꯛ ꯊꯣꯡꯗꯣꯛꯂꯝꯂꯒꯦ꯫ ꯕꯍꯥꯗꯨꯔ, ꯑꯩ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯪ ꯆꯠꯊꯣꯛꯂꯝꯒꯅꯨ꯫ ꯅꯆꯥꯅ ꯊꯥꯔꯛꯂꯤꯕ ꯄꯩꯁꯥꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯕ ꯌꯥꯗꯦ, ꯀꯥꯏꯊꯣꯛꯇꯅ ꯑꯗꯨꯝ ꯊꯝꯕꯤꯔꯒ ꯃꯥꯒꯤ ꯍꯌꯦꯡ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯃꯇꯝꯗ ꯑꯃꯨꯛ ꯁꯤꯖꯤꯟꯅꯅꯕ꯫ ꯍꯣꯏꯗ ꯃꯣꯏ ꯄꯥꯕꯨꯡ, ꯅꯆꯥꯅ ꯊꯣꯛꯆꯕ ꯄꯩꯁꯥꯗꯨꯒꯤ ꯃꯊꯛꯇ ꯑꯩꯅ ꯈꯔ ꯑꯃꯒ ꯊꯣꯡꯒꯠꯄꯤꯔꯒ ꯍꯦꯛ ꯁꯤꯟꯅꯕꯤꯕ ꯇꯥꯔꯦꯗꯅ꯫ ꯃꯃꯥ, ꯃꯥꯕꯨ ꯊꯣꯛꯂꯛꯑꯅꯤꯗ ꯍꯥꯏ, ꯊꯣꯛꯄꯗꯤ ꯏꯊꯣꯛ ꯍꯦꯛ ꯊꯣꯛꯂꯛꯇ꯭ꯔꯦ, ꯃꯤꯒꯤꯅ ꯄꯪꯊꯣꯛꯇ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯊꯣꯛꯅꯤꯡꯕ ꯃꯇꯝꯗ ꯊꯣꯛꯂꯛꯂꯁꯅꯨ ꯀꯩꯗꯧꯕꯒꯦ? ꯅꯆꯥꯗꯣ ꯊꯣꯛꯂꯛꯇ꯭ꯔꯕꯁꯨ ꯇꯦꯂꯤꯐꯣꯟꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯎ ꯐꯥꯎꯅꯔꯤꯕꯗꯨꯗꯤ꯫ ꯅꯆꯥꯗꯨꯕꯨ ꯑꯣꯐꯤꯁꯥꯔ ꯃꯆꯥ ꯑꯃꯗꯤ ꯑꯣꯏꯔꯦ ꯍꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯗꯗꯤ ꯑꯣꯐꯤꯁꯥꯔ ꯀꯥꯏꯁꯦ ꯃꯤꯌꯥꯝꯅ ꯕꯦꯕꯥꯔ ꯇꯧꯅꯕꯤꯕꯗ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ? ꯂꯛꯁꯃꯤ, ꯅꯪꯅ ꯑꯩꯒꯤ ꯀ꯭ꯋꯥꯇꯔꯁꯤꯗ ꯆꯪꯂꯛꯄꯁꯤ ꯌꯥꯝꯅ ꯇꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯤꯅ ꯎꯔꯒ ꯌꯥꯝꯅ ꯐꯖꯗꯕ ꯂꯩ꯫ ꯅꯪꯒꯤ ꯀ꯭ꯋꯥꯇꯔꯁꯤꯅ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯔꯦ, ꯑꯗꯨꯒ ꯑꯩꯒꯤꯁꯤꯅ ꯅꯨꯄꯥ ꯉꯥꯛꯇꯅꯤ꯫ ꯀ꯭ꯋꯥꯇꯔꯁꯨ ꯊꯪꯅꯅ ꯂꯩꯔꯦ, ꯃꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨ꯫ ꯇꯥꯃꯣ, ꯃꯔꯝ ꯂꯩꯗꯅ ꯆꯪꯂꯛꯄꯕꯨ ꯀꯩꯗꯧꯕꯒꯦ? ꯇꯥꯃꯣꯒꯤꯁꯤꯗꯤ ꯌꯥꯝꯅ ꯆꯪꯅꯤꯡꯍꯟꯗꯕ꯭ꯔꯥ? ꯇꯣꯏꯅ ꯆꯪꯕꯒꯤ ꯋꯥꯅꯤꯗ꯫ ꯇꯥꯃꯣ, ꯅꯪꯒꯤ ꯏꯝꯐꯥꯜꯗ ꯒꯔꯜꯐ꯭ꯔꯦꯟ ꯂꯩꯕ꯭ꯔꯣ? ꯂꯛꯁꯃꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯈꯤꯗ꯭ꯔꯤ꯫ ꯑꯩꯗꯤ ꯈꯥꯁꯤ ꯑꯣꯏꯖꯔꯕꯁꯨ, ꯌꯥꯠ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯇꯥꯃꯣꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯇꯥꯃꯣꯕꯨ ꯑꯩꯒꯤ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯑꯣꯏꯍꯟꯅꯤꯡꯉꯤ꯫ ꯂꯛꯁꯃꯤ, ꯑꯩꯈꯣꯏ ꯑꯅꯤ ꯎꯅꯕ ꯇꯥꯔꯕꯁꯨ ꯑꯩꯈꯣই ꯑꯅꯤꯒꯤ ꯀ꯭ꯋꯥꯇꯔ ꯑꯁꯤꯗꯒꯤ ꯈꯔ ꯊꯥꯞꯅ ꯃꯐꯝ ꯑꯃꯗ ꯎꯅꯁꯤꯀꯣ꯫ ꯁꯥꯔ, ꯀꯔꯤ ꯇꯧꯔꯦ ꯕꯍꯥꯗꯨꯔ? ꯐꯣꯟ ꯑꯃ ꯂꯥꯛꯄ, ꯄꯥꯕꯨꯡ꯫ ꯍꯣꯏ, ꯑꯩ ꯂꯣꯏꯅ ꯈꯪꯖꯔꯦ, ꯑꯩ ꯁꯣꯏꯗꯅ ꯊꯨꯅ ꯊꯣꯛꯂꯒꯦ꯫ ꯑꯩ ꯍꯧꯖꯤꯛ ꯑꯣꯐꯤꯁ ꯆꯠꯀꯗꯕ ꯃꯇꯝꯁꯨ ꯌꯧꯔꯛꯂꯦ, ꯊꯝꯖꯔꯒꯦ ꯄꯥꯕꯨꯡ꯫ ꯂꯛꯁꯃꯤꯗꯤ ꯆꯠꯈ꯭ꯔꯕ꯭ꯔꯥ? ꯍꯣꯏ ꯁꯥꯔ꯫ ꯊꯕꯛ ꯅꯤꯌꯣꯝ ꯆꯨꯝꯅ ꯈꯣꯏꯖꯪꯅ ꯁꯥꯔꯚꯤꯁ ꯋꯥꯔꯛ ꯇꯧꯕꯒꯤꯗꯃꯛ ꯅꯤꯄꯥꯃꯆꯥꯗꯤ ꯃꯅꯥ ꯀꯌꯥ ꯑꯃꯁꯨ ꯐꯪꯏ꯫ ꯃꯁꯤꯗ ꯅꯠꯇꯅ ꯄ꯭ꯔꯃꯣꯁꯟ ꯐꯥꯎꯕ ꯀꯥꯈ꯭ꯔꯦ꯫ ꯃꯁꯤꯗ ꯌꯦꯡꯁꯤꯟꯕ ꯀꯌꯥꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯅꯝ ꯄꯨꯝꯅꯃꯛ ꯃꯥꯏꯊꯤꯕ ꯄꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯥꯔ, ꯉꯁꯤꯗꯤ ꯌꯥꯝꯅ ꯊꯦꯡꯅ ꯊꯣꯛꯄꯤꯔꯛꯏꯁꯤꯕꯨ ꯃꯅꯨꯡꯗ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯒꯦ?
Karisu leiteda manik baya meeting macha amakak pangthokpagi wani. Chasi gari start tawro. Manik nangi gari kana thawbado tawganu. Ching lambida kana thawbase aidi pamdeko. Sar ada laisibu Lakshmi natra. Ngaiko khangko manik Lakshmi kadom dro. Ai nangi office ta lakpani. Lao hotel da ngahak kopi amatang thaklusi. Yare asida changlasi. Manik nang su changlusi dana. Yare sar ai sum ngajaramge. Tamo andak nang na impan thokpada ai su yawge. Aduga nangge seba mahung phana tawrage. Lakshmi nang na impan thokpagidi karisu kaiba laite. Adubu andak thokpa asidadi yawrano mathang thokpada oina yaw. Andak thokpada long thoklosi tamo. Jati nadrabasu aina nangbu punsi oina leblabani. Lakshmi aisu nangbu thamoi singna nungsikhibani. Adubu haibadi karino tamo. Nangdi khasi ningoni aduga aina maitai nupani. Nakhogi chatnabidi luhonglaba matungda nupi mayumda leiba haiba chanabi amasu lei. Aduga aisu nupa itomtani. Aduna nangi jati naba nupa amaga lai padana semu. Masina aigi aroiba phirep oirage. Tamo nangi phireptu khajitang thumandro. Ude matang chap charabani. Ihe Lakshmi nang kopi amata thaktrena thakchilo. Yare tamo toklasi. Nang sauriro Lakshmi. Badu nasaidi Lakshmi du yamna saukra male. Karigino sar. Maram yamna lay. Badu aidi ngasi sak yamna chaningde hapchabasu yarponi. Nangi dang oina thongo. Kaidawre sar. Sum chaningdabagi wanida. Sargisi manungdo wa ama laiba malida. Badur ai ngahakta pothake disturb toroklanu. Mama nachana thoklo khairaga pa hek thorokti basu ada nupi anganga thidana leraba jala haiba. Era moi pabung ai chanaba aduguma tawi haibrada. Hoida thoba ma laklani. Lakshmi matang thagi ahumda impan thokpa tare. Ngasi ticket book tawgadabani. Nang impan thokpa yawning haibadai. Tamo ay yawroroi. Adudi hayang oina halakbada kari leoge. Sadana thanba haibadamakni. Ngayakti lonthok tabi chikla amomni. Aidi kari su pamde. Adubu tangona labigi haina khanba wasak aduna aigi su apam ojage. Sar Airport tana adum thorage. Yare thorone. Pungdi tabu tarakadore. Manik baya. Badu. Lakshmi ai yamna kuidana adumak lakanida. Sar. Aigidi blanket amatang di jawbiro. Paisa se amuk taloksin biyo. Hey, karigi paisa no. Hapsilo. Aina adum lerak laga lode. Badu nangidi. Sar. Aigidi made in China thaba camera amatang pami sar. Lakshmi nangi amatang ka hayudana. Tamo, aigidi nahan hajakhibaduni. Pare. Mafamsu yawre. Posing asi chindraba yengu. Amata chindre sa. Ai yawrage ko. Nungsi kheda. Iramda Manipurse. Mama, thonganda gari amak khamli basu. Nasano pa natrane. Mani moi pabung. Ngaiko. Ima may okige. Aduga changla uko. Isa di suti dimit kaya ni pangiba. Tama pangima. Imagi pabunggi amam di lek labani. Fajadab di kangde. Akaw wakan tabang ngamde. Bikuk kuding ini singali. Mafam sidana hena mayak singali. Ima. Mamangangi hainaw pambida tonglamba. Utsik uyapon na mag-uwa pangkidre. Dayan asang mamana singsu ngam na magwakchingi ulen ng hauraba. Makoybu sajibugi saum na amuk maru ko hanbiramle. Maningi hayang ko'y pambida tonglamba cheklasing asigi maragtasu yawu ude. Nung doon atiya thakta sanggu pairiba nakhoy singi maragtadi yawdabra ay nungsibi chongamo nakhoy anibu. Charulaw ngasisu ay nathariba
ꯆꯦꯡꯁꯤꯡ ꯑꯁꯤ ꯑꯇꯩ ꯀꯅꯥꯒꯤ ꯅꯠꯇꯦ, ꯅꯈꯣꯏ ꯑꯅꯤꯒꯤꯅꯤ. ꯆꯥꯔꯣ ꯂꯥꯛꯑꯣ ꯂꯥꯂꯥ ꯆꯣꯉꯥꯃꯨ, ꯂꯥꯛꯂꯣ, ꯅꯈꯣꯏꯕꯨ ꯀꯩꯗꯧꯕꯒꯦ? ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯕꯨ ꯉꯥꯛ ꯁꯦꯜꯂꯝꯃꯨ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯁꯦꯟꯅꯗꯅ ꯂꯣꯠꯇꯨꯅ ꯂꯩꯊꯣꯛꯂꯤꯕ? ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ? ꯑꯩꯕꯨ ꯂꯛꯅꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯁꯥꯗꯥꯟꯕꯁꯤꯡꯒꯤ ꯈꯌꯥꯠꯇ ꯇꯥꯈ꯭ꯔꯕ꯭ꯔꯥ? ꯅꯈꯣꯏ ꯑꯅꯤꯅ ꯇꯣꯡꯂꯝꯕ ꯐꯥꯎꯆꯨ ꯈꯣꯡꯒꯤ ꯐꯧꯁꯨ ꯁꯨꯝꯕꯜꯁꯨ ꯏꯁꯪ ꯀꯥꯔꯝꯂꯦ. ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯇꯤ ꯅꯨꯡꯁꯤꯔꯕ ꯆꯣꯉꯥꯃꯨ ꯅꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ. ꯅꯈꯣꯏ ꯑꯅꯤꯅꯕꯨ ꯊꯣꯔꯛꯂꯕꯗꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯔꯣꯏ. ꯆꯥꯔꯣ ꯂꯥꯛꯑꯣ ꯀꯣꯏꯔꯥꯎꯅꯔꯕ ꯃꯤꯁꯅꯥ ꯃꯔꯤꯗꯨꯅ ꯑꯃꯨꯛꯇꯗꯤ ꯄꯦꯟꯅ ꯌꯦꯡꯂꯀꯣ ꯑꯩꯕꯨ. ꯑꯩꯅ ꯆꯠꯂꯨꯔꯤꯕ ꯑꯁꯤꯕꯨ ꯀꯥꯏꯅ ꯈꯣꯡꯆꯠ ꯑꯣꯏꯔꯦꯀꯣ. ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯔꯛꯈꯤꯗꯔꯦ ꯅꯨꯡꯁꯤꯔꯕ ꯆꯣꯉꯥꯃꯨ ꯑꯅꯤꯗꯤ. ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ. ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ.